ꯁꯤꯒꯤ ꯉꯥꯁꯦ ꯑꯩꯈꯣꯏ ꯁꯤꯜꯚꯔ ꯀꯥꯔꯗ ꯑꯗꯨꯃꯥꯏꯅ ꯃꯨꯁꯤꯟ ꯃꯨꯕꯗꯣ ꯕꯤꯒꯦꯠ ꯀꯥꯔꯗ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨ ꯉꯥꯅꯦꯕ ꯉꯥ ꯑꯆꯧꯕ ꯀꯦꯖꯤ 5 ꯂꯨꯝꯕ ꯉꯥꯗꯒꯤ ꯑꯩꯈꯣꯏꯁꯦ ꯀꯦꯖꯤ 2 ꯀꯛꯑꯒ ꯂꯧꯔꯛꯄꯅꯤꯀꯣ ꯉꯥꯁꯦ ꯎꯕꯗꯗꯤ ꯌꯥꯝ ꯐꯖꯔꯦ ꯉꯁꯪ ꯉꯥꯡꯉꯅ ꯉꯥꯁꯦ ꯇꯒꯠ ꯇꯒꯠ ꯇꯦꯛꯏ ꯉꯥꯁꯦ ꯌꯥꯝ ꯍꯥꯎꯒꯗꯗꯤ ꯃꯥꯜꯂꯦꯀꯣ ꯑꯩꯒꯤ ꯅꯤꯄꯥꯅ ꯐꯣꯟ ꯇꯧꯔꯛꯄꯅꯦꯕ ꯑꯩꯉꯣꯟꯗ ꯉꯥ ꯃꯐꯝꯗꯒꯤ ꯑꯩꯗꯤ ꯆꯠꯇꯦ ꯉꯁꯤ ꯃꯥ ꯍꯥꯏꯕ ꯀꯦꯖꯤ 5ꯁꯦ ꯄꯨꯂꯞ ꯑꯣꯏ ꯂꯧꯔꯒꯦ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯕ ꯉꯥꯗꯣ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯒ ꯀꯣꯟꯅ ꯃꯊꯪꯗ ꯂꯧꯁꯤ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗꯨ ꯉꯥꯁꯦ ꯊꯣꯡꯉꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯃꯨꯛꯀ ꯑꯩ ꯆꯥꯛ ꯆꯥꯔꯛꯑꯒꯦ ꯉꯁꯤꯒꯤ ꯉꯥꯁꯦ ꯑꯩꯈꯣꯏ ꯁꯤꯜꯚꯔ ꯀꯥꯔꯗ ꯃꯥꯟꯕꯤ ꯑꯃ ꯕꯤꯒꯦꯠ ꯀꯥꯔꯗ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯁꯤꯁꯦ ꯕꯤꯒꯦꯠ ꯀꯥꯔꯗꯅꯤ ꯁꯤꯅ ꯍꯋꯥꯏ ꯆꯨꯝꯊꯣꯡ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯉꯥ ꯑꯇꯥꯎꯕ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯤꯅ ꯈꯖꯤꯡꯒ ꯈꯥꯃꯦꯟꯒ ꯉꯧꯕ ꯑꯃ ꯂꯩꯔꯦ ꯌꯣꯡꯆꯥꯛ ꯂꯩꯔꯦ ꯑꯗꯨꯒ ꯊꯕꯤꯅꯦ ꯊꯕꯤꯗꯣ ꯐꯪꯉꯛꯅ ꯊꯕꯤꯁꯦ ꯑꯩꯅ ꯃꯁꯨꯡ ꯑꯣꯏꯅ ꯁꯣꯏꯔꯦꯕ ꯊꯕꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯅ ꯀꯤꯍꯣꯝꯅꯤ ꯁꯤꯅ ꯀꯤꯍꯣꯝꯁꯦ ꯆꯥꯛꯆꯥ ꯂꯣꯏꯔꯒ ꯆꯥꯔꯒꯦ ꯁꯤ ꯀꯤꯍꯣꯝꯁꯤꯅ ꯑꯍꯥꯟꯕꯁꯦ ꯂꯥꯏꯒꯤ ꯍꯥꯟꯅ ꯈꯔ ꯀꯠꯂꯁꯤꯀꯣ ꯂꯥꯏꯒꯤ ꯄ꯭ꯂꯦꯠꯅꯤ ꯁꯤꯅ ꯑꯗꯒꯤ ꯑꯉꯧꯕ ꯍꯥꯞꯄꯦ ꯑꯗꯨꯒ ꯉꯥ ꯁꯤ ꯂꯥꯏꯒꯤ ꯑꯣꯏꯅ ꯁꯤ ꯀꯠꯂꯁꯦ ꯃꯌꯥꯝ ꯁꯤ ꯎꯕ꯭ꯔꯥ ꯁꯤꯒ ꯀꯣ ꯑꯗꯨꯒ ꯆꯥꯛꯁꯨ ꯌꯥꯝ ꯂꯥꯝꯃꯕꯅꯤꯅ ꯆꯥꯕ ꯍꯧꯔꯁꯦ ꯃꯌꯥꯝꯗ ꯉꯥ ꯊꯣꯡꯕꯁꯤꯅ ꯍꯥꯟꯅ ꯏꯜꯂꯛꯀꯦ ꯉꯥ ꯌꯥꯎꯔ ꯏꯜꯂꯛꯇꯃꯤꯀꯣ ꯉꯥ ꯃꯌꯥꯝ ꯆꯥꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯆꯥꯃꯤꯟꯅꯔꯁꯦ ꯉꯥ ꯌꯥꯎꯅ ꯏꯜꯂꯤꯃꯤꯀꯣ ꯉꯥꯁꯦ ꯌꯥꯝ ꯐꯖꯕꯅ ꯉꯁꯤꯗꯤ ꯑꯩ ꯈꯥꯂꯤ ꯆꯥꯛ ꯆꯥꯕꯩꯗ ꯑꯣꯏꯔꯦꯀꯣ ꯀꯔꯤꯒꯤ ꯑꯩꯅ ꯉꯥꯁꯦ ꯊꯣꯡꯉꯒꯦ ꯇꯧꯕꯗ ꯍꯥꯏꯗꯤ ꯂꯥꯏꯟꯗꯣ ꯆꯠꯈꯔꯦ ꯍꯥꯏꯕ ꯂꯩꯇ꯭ꯔꯃꯤ ꯃꯝꯃꯦꯀꯣ ꯑꯗꯨꯅ ꯉꯥꯁꯦ ꯊꯣꯡꯗꯔꯦ ꯉꯁꯤꯁꯦ ꯆꯥꯕꯩꯗ ꯃꯌꯥꯝ ꯃꯊꯪꯗ ꯑꯗꯨꯝ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯃꯊꯪꯗ ꯑꯩ ꯑꯗꯨꯝ ꯉꯥ ꯊꯣꯡꯕꯁꯦ ꯑꯗꯨꯝ ꯎꯠꯂꯛꯀꯦꯀꯣ ꯍꯥꯎꯗꯤ ꯍꯥꯎꯔꯦ ꯌꯥꯝ ꯈꯖꯤꯡꯁꯦ ꯃꯀꯨ ꯂꯣꯏ ꯈꯣꯛꯇꯣꯛꯑꯦꯕ ꯑꯗꯨꯅ ꯅꯠꯇ꯭ꯔꯗꯤ ꯉꯁꯪ ꯉꯥꯡꯕꯅꯦ ꯁꯤꯗ ꯃꯀꯨ ꯂꯣꯏ ꯈꯣꯛꯇꯣꯛꯄꯅꯤꯀꯣ ꯈꯖꯤꯡꯅꯤꯗꯣ ꯑꯩꯁꯦ ꯃꯣꯔꯣꯛꯀ ꯄꯨꯔꯛꯏ ꯃꯣꯔꯣꯛ ꯆꯤꯛ ꯆꯥꯒꯦ ꯍꯥꯞꯄꯨꯁꯨ ꯍꯥꯎ ꯃꯣꯔꯣꯛꯁꯦ ꯈꯤꯇꯪ ꯇꯧꯔ ꯁꯤ ꯆꯤꯡꯈꯠꯀꯅꯦꯕ ꯃꯣꯔꯣꯛꯀ ꯆꯥꯕ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯏꯌꯦ ꯃꯣꯔꯣꯛꯁꯤ ꯌꯥꯝ ꯁꯥꯔꯝꯃꯤ ꯑꯅꯤꯁꯦ ꯆꯥ ꯉꯝꯃꯣꯏꯕꯣ ꯍꯋꯥꯏ ꯆꯨꯝꯊꯣꯡ ꯆꯥꯁꯦ ꯈꯨꯠꯁꯥ ꯑꯃ ꯃꯣꯔꯣꯛꯁꯦ
rồi thường thường chứ nó khô mà Hawaii chung tung cái lối chặt thua kìa một cái dầm cháy ấy hay đi xả rồi tới mai này khăn là làm sao mấy chẳng bực cái này thì chẳng mà đâu một cái salmon á là tôi sẽ mang người ta cả là cái gì cái salmon ngâu bây giờ làm hả cái gì ngã thùng bạch ra là sao ai đi đông bạch trao tới đó cái đi lái lấy tập bữa nay đi chắc thùng cái dầm cái nó tông nó thùng cả rồi nga mà tụi sẽ cút chảo mà một dầm thá đây một lộc ăn tiệc và chiêu vào đâu nga tao phải chầm hở
ꯆꯥꯛꯇꯨꯗꯤ ꯂꯣꯏꯁꯜꯂꯦ ꯉꯥꯁꯦ ꯌꯥꯝꯃꯟꯈꯔꯦ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯔꯦ ꯉꯥꯁꯦ ꯑꯂꯣꯏꯕꯩꯁꯦ ꯀꯤꯍꯣꯝ ꯑꯃ ꯆꯥꯔ ꯂꯣꯏꯁꯜꯂꯁꯦ ꯃꯌꯥꯝ ꯃꯣꯔꯣꯛ ꯑꯃ ꯂꯦꯝꯍꯧꯔꯦ ꯀꯤꯍꯣꯝꯁꯤꯗꯤ ꯍꯣꯔꯦꯟ ꯑꯗꯨꯝ ꯅꯨꯡꯊꯤꯟ ꯑꯣꯏꯅ ꯆꯥꯔꯒꯦ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯉꯁꯤꯒꯤ ꯉꯥ ꯊꯣꯡꯕꯁꯦ ꯍꯥꯏꯗꯤ ꯕꯤꯒꯦꯠ ꯀꯥꯠ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯁꯤꯜꯚꯔ ꯀꯥꯠ ꯑꯗꯨꯃꯥꯏꯅꯅꯦꯕ ꯁꯤꯅ ꯃꯨꯔꯩꯅꯩꯀꯣ ꯌꯥꯝ ꯍꯥꯎꯗꯤ ꯍꯥꯎꯔꯦ ꯉꯥꯁꯦ ꯑꯆꯧꯕ ꯉꯥꯅꯦꯕ ꯑꯗꯨꯅ ꯍꯥꯎꯔꯦ ꯍꯋꯥꯏ ꯆꯨꯝꯊꯣꯡꯁꯨ ꯌꯥꯝ ꯍꯥꯎꯈ꯭ꯔꯦꯕ ꯆꯥꯈꯔꯦ ꯑꯉꯧꯕ ꯈꯖꯤꯡꯒ ꯈꯥꯃꯦꯟꯒ ꯉꯧꯕꯗꯨꯅ ꯈꯨꯍꯥꯎ ꯑꯃ ꯉꯥ ꯑꯇꯥꯎꯕꯗꯨꯅ ꯈꯨꯍꯥꯎ ꯑꯃ ꯌꯣꯡꯆꯥꯡꯒ ꯌꯥꯎꯔꯦꯀꯣ ꯑꯩꯒꯤ ꯆꯥꯛ ꯆꯥꯕꯒꯤ ꯃꯄꯨꯡ ꯐꯥꯔꯦꯕ ꯍꯥꯎꯔꯦ ꯌꯥꯝꯅ ꯁꯤꯁꯤꯒ ꯊꯝꯃꯒꯦ ꯃꯣꯔꯣꯛꯁꯦ ꯆꯥ ꯉꯝꯗꯔꯦ ꯃꯣꯔꯣꯛ ꯑꯃ ꯆꯥꯕꯕꯨ ꯌꯥꯝ ꯁꯥꯈꯔꯦ ꯍꯥꯏꯗꯤ ꯃꯇꯧ ꯏꯃꯥꯟ ꯃꯥꯟꯅ ꯌꯥꯝ ꯁꯥꯔꯝꯃꯦꯕ ꯑꯅꯧꯕ ꯌꯦꯡꯕ ꯌꯥꯎꯔꯁꯨ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯊꯪ ꯑꯍꯥꯎꯕ ꯑꯃ ꯆꯥꯔꯛꯑꯒꯦ ꯉꯁꯤꯁꯤꯒ ꯊꯝꯃꯦ ꯕꯥꯏ